ngasi thodok si mata nang habi ro kamai ta wona ngasi yan no pai pai ngasi gi thodok se audio gi viral ama chalakpagi matangda aigi ichanupa Sri Laisam Vidyananda hariba ichanupa se magi khonjel mali haiduna mabu January gi tang kunthra mathoi gi nongalamdai pung 13 makhai muktaba swaisida ma se Imphal police station gi kangbuna laaga yumdagi lokhatkhre ahingduma leira matungda nongale aduga ma se kaim phongmara leite hana magi computer kari makhoine yengba yaba yenge aduga mabu hangba yaba hange adugi matungda nungdang wairamsi ma kaimta mara leite haidana thadok pire aduga amuk nongalaga pung 10 da amuk nangi computer kari se lauro law SP na kawi haidana kauraga madu lawni haidana mahak singa si ayuki pung 8 adwaidagi police station ta Imphal police station da ma chatkibani chakkiba matungde halaktre na khoi myam se lebda ima ka chu toroi laani haiduna leiraga hojik nungdang wairam numit tarak pasida magi mathakta FIR launch tawre aduna ma phau haibagi order ama lae haiduna mabu phabire machi gi kayamu yamna achumba proof leibirage Vidyananda rangangbani haibasigi praman yaudana ngarang na karisu kano tawde haiduna mara leite haiduna thadok piraga ngasi na FIR palaga mabu phaba haibase masi yamna leibak masa tadaba thawongni hana lawjai aduna yariba makhoi khoisu leibaki irang achauba ama leibanina sngakho numit 15 gi matam thanabagi thawdok ama leibanina khoisu yaringai irang che thoktanamba haiduna khallaga khoise tumina leijabani adubu sarkarna tawbira iba mawong asidi athuba matamda thadok pirau mara leitaba mibu phajallaga praman yaudana mibu phajallaga asumaina harassment piba haibase masidi yamna chawba ihaw ma sagatningai gi baton tawbani haina lawjai aduna akhoi irang chu thawjaningde aduna athuba matamda mabu maran sunglei handabida case yaudana FIR yaudana thadok pirau haina ai haijari leibak irang thokpa pamde aduna athuba matamda mabu thadok piro hana haijari hojiki haiba kena thodok se ohai sikram thodok ne tabi ge ma pharis audio ama viral chalai hai akhoi su khangjade makhoina adumaina haibirame asa magi vocal sigi saraga robot na ngangba manba voice ama thadoaga aigi ichanupani haidana praman ama phau yaudana makhoina phabani adubu ngarangdi kaimphau ma mara leite magi natte haidana check tawba yaba tawre magi computer kari loina lokhallaga makhoina yengba yaba yengaba matungda magi maran amphau leitre ma natte haidana mabu thadok pire aduga ngasi ayuk pung 10 da police station da lao haidana magi computer su thanami loina mak leihori haidana duji chalo hana mabu chatkhraga numita ba phau halaktre aduga numitara ak matamdana FIR pale ma chape yara roi haidana police station dagi adumaina pau se pibirakpani numit kya ni gino maje police custody haitare numit kya ni haina police na numit 8 ni remand lauthagani haiduna kano tawi matampi adubu akhoi ukilga mokhoiga hojik tawnari akhoi masi nungai mandabadega khoi lekai gi maira paibi akhoi asem lekai gi maira paibi na kano tawjabani masi irak lebak irang hounaba baton tawbiganu athuba matamda tekta kaidana thadok piro magi mathakta FIR panbe yaroi ke samta mari leina handana athuba matamda thadok piro lebak irang hoba pamjade akhoi matam punamakta akhoi lebak irang haudaningai gi support tawraga leijaba akhoi group ni adon lebak irang hawan biganu sarkarna baton tawbiganu lebak irang haunanaba asikatang haijage